Arambai News Guwahati da Mithilongi Pau Tabiriba Singbu Ihan Hanbamuktada Chingangbam Susitra Ranina Kurumjari. Hauzik Pungbama Sifawbagi oina Maruiba Samlapa Pau Khara Lominarase. Assam Chukti Matungina English Singamga Chamapani Yankai Mangagi Citizenship Act the Hapchin Section 6 subsection A gi kuthangda Assam khaktangi oina tongana English Chamapan Humdrama Thoigi March Kunmangana base year oina Lokiba dugi matangda Gupthana yengsinaba ngarang Supreme Court ki Chief Justice D.Y. Chandrachurna luchingba miyoi mangagi constitutional bench amada hearing chathakre Maroina Matangi hearing karamna chathasige habigi matangda ngarang constitutional bench asina khanakhi Ngarang chathakiba bench asigi direction matungina lakliba October 13 tagi holiday gi numit sing yaudana base year gi matang asida leptana hearing chathargani amadi October 3 gi mamangda hearing chathabagi matangda leiramba charak chehing naiba kaya streamline tawbaga loinana mari leinaba party khudimakna October 10 fawbagi manungda magi apam pamda aiba cherol oina pikhalaknaba bench asina khanghalakre English Chamapan Humpu Taretki January Taramarida Kasargi Laikolda Pokiba Kavi Lokham Nandakumar Masagi Anab Namaram Oraga Ngarang September Kunma Toy Sagol Sen Lumitki Ayukipung Taramatoy Tabamatamda Masagi Yumda Laikidre Mahakna Manumatam Chadana Laikidabada Naharol Korirol Silup Asamgi President Tokchom Bishonat Namipamapuiduna Korirol Sanglenda Ngarang Nungtil Pumanga Tabada Condolence Thoram Pangtoki Laikidrabagi Tawai Mirelna Lai Bakta Igna Chikna Layrunabagi Thonazkiba Thoramasida Ingudam Satish Chandra Kaidem Kanta Changamayum Ibo Pisak Potsangbam Raj Bihari Fuit Sabam Jotindra N Nandamohan W Binoy Changamayum Bidit Amadi L Nganthoibina Chingba Saruk Yaki Kabinanda Kumar Naharol Korirol Siluki Tha Ahumahumgi Chepong Korirolgi editor su oiramki Sinpamna Ozani Masagi Sereng Lairik Ahum Habadi Lady Hingbanaiba Asibakaya Karamba Machugi Laino Mongpamda Amadi Sanagi Hi Pongkrabade Maki Anisuba Sereng Lairi Karamba Machugi Laino Mongpamda Hariba Sida Naharol Korirol Silupna Dr. Noni Gopal Ningsing Mana Inglisingani Kun Piduna Ikai Kumnaba Utkrabane Aiba Sibu Sakang Biduna Manipuri Saite Parisat Asamnasu Lubasigi Humpuma Toisuba Jahigi Mipamlenda Sanagi Hida Leima Literary Gold Medal Award Piduna Ikai Kumnava Utkrapane Laukam Nandakumar Masagi Jahi Yankitaruk Sukre Hauzik Manipuri Pauda Hokiba September 10 Hona BJP ki MLA Kun Delhi da Chatkiba dugi Maraktagi MLA Maridi Prime Minister ga Unaba Phangdana Ngarang Imphal da Thorakre Manipur gi Hogzigoriba Tamthiraba Irang asigi matangda Mahaki Party gi MLA singdagi wafam ama fawba Taningdaba Natraga Uningdaba Haibasi Prime Minister gi Kari Nungaitaba Leiba Natraga Party gi MLA singda Karamba Para Tambiningliba Khangbang ngambagi wangmada leirakli Manipur miyamna waribasi Prime Minister na khangningde haibasi made mayek senglakle makoina Prime Minister Narendra Modi unaramdana kari maramgi damak Manipur thoraklibano haibasigi chapchaba maram khangba ngamdre ngarang Imphal da thorakraba BJP gi MLA mari adudi Soraisam KB TH Basanta Kumar Sorokhaibam Rajen amadi SS Olishni Tobagi di MLA singasina Panayamna Tazaba Pirabasu Tungdagidi Makogi Machin Miamna Tazaba Karadi Adumak Waragani Manipur Police ki Special Commando Team Amana Phazin Kiba Khulngak Pamiyoi Manga Condition Amata Yaudana Thadokadabani Haina Pungni Punipan gi General Strike Junction Lambasu Thadorak Tabadagi, Rang Numidung Bagi Pung Tarani Toy Tabadagi Hona, Manipur Leriba Police Station Singda, Imai Ben Singna, Makoi Bu, Pabiro, Habagi, Kongzang Changsin Kre. Lamdamasigi Nupi Sing so Kulngak the Yawi, Maramaduna, Namak Pabiro, Haina, Mass Ereski, Kongzangasi, Jangsin Kibane. Imphal Iski, Porompat Police Station, da Maike Yasongi Nupi Singa, Tomjilaki, Maduda Police Ki Kanguna, Dear Guest Captain, Tan Kaiki. Nupi Kiana Lambida Hipchilaga, Makoibu Pabiro, Haina, Ngaiduna, Labakayasu, Yauki. Asumna, State Amadi Central Security Force Singna, Ima Singa, Muknaki, Tear Gas Kaya, Yumlak the Fawa Changduna, Kapki, Maroina, Imphal gi area sing, Habidi Porompat, Kakwa,
Singzamaina Chingba, Aduga, Yaripok, Andro, Kongzom, Amadi Kakching Police Station, Sing the Su, Nupisina, Makoi Mayam, Punna, Pabiro, Hibagi, Kongzang, Changsila K. Panbayai, Manipura Santi Puruk, Nabugidamak, Hozik Tamliba, Security Force ki Masingasi, Lising Marpu Hand Craig, Adubu, Narang Kaktada Su, BSF ki personnel, Chani, Imphal Airport, Tungla Craig. Mitay Isilinaw singi marakta saknaraba miyoy amamam khangatuna Khetrimayum Yaima Foundation na chahi khudingi Khetrimayum Yaima and Thambal International Lifetime Achievement Award piduna ikai khumnaba utpa horagani haina foundation gi president Khetrimayum Subadani na ngarang phongdokre ngarang foundation asigi Kwakithal Moirang Phurel lekai de leiba mayai sanglen da pangthokiba Khetrimayum Yaima leikhidabagi kunipan subaning sing thoram gamri lenana thoramgi nungi oiba warol thamladuna Khetrimayum Subadani na wafam asi Lauthokibani. Foundation Asina Manipurgi Aiba Aibi Singbu Pungling Togochaboina, Wari Macha novel Amadi Punsi Wari Larik Sing, Jahi Kudingi Foundation na Achangba Selfam Putoktuna, Ponganabagi Torang Toba Hauresu Haide. Maki Apok Pabungi Ming the Semga Chariba Foundation Asina, Education Yauna at the Hiram Kayadasu, Tabak Toram Sing Pangtok Navasu, Torang Tori Haike. Thoramgi Taramna Upagi Warol Tamladuna, Foundation Asigi Secretary Rakesh Narem na Haikibada, Miamna Ibirak Pawaring Sing Amadi Pongdok Pirak Pawafam Sing Komjilaga, Larik Oina Foundation Asina Pongani. Thoramasida RK Nayansana Devi na Atoiba Mitung, Hanagi Director of Prosecution, Ngangom Tej Kumar na Thoramapu, Loinana Wahingbam Hemabati, Lutongbam, Brajamohan, Anina Akanaba Mitung Sing Oina Saruk Yake. Khetrimayum Yaimagi Punsi Amadi Tabak Hibahiramasida Oriental College Imphal Hanagi Associate Professor Gurumayum Ibem Halna Wangang K. Dr. Thokchom Ibohan B. Dr. Lamabam Gojendra Amadi Ibotombi Kumanchada Foundation Gi Maikadigi Sel Yauna Achamba Kudol Tamduna Ikai Kumnabus Utke. Lebak Ning Bada Yumpham Oiba Saireng Saidinabugi Thoram Amasu Asailup ki President Dilip Mayengbamna Saidin Mapu Oiduna Pangthoki. Hozik Nagaland gi Pauda. Thiba Pangdana Lerakiba, Nagaland gi Payao Konyak, Aswangam Yaudana Ngarang Pangle Haina, Nagaland Police na Pau Pirakle. Drugs is in a Rubana Maram Uraga Mahak Thiba Pangdana Lerakibani, Muyasi, New Dream Rehab Center, Changangai, Makhalai Kai, Imphal West Pangki. Formality na magloraba matung Myoy Asi Maki Imung Manung da Kusina Kray. Masigi Damak, Nagaland Police na Manipur gi CM Amadi Manipur Police ki Kangbuda, Tawimal Kangba, Utlakle. Mathangi asidi Mizoram gi Pauda. Mar Students Association Azol na Senlangduna Manipur gi Mayumakai Thadokuna Jelakraba Class 9 amadi 10 da tamliba Mar Mahairoi Singh Mizoram Board of Secondary Education gi Makhada Makoi gi Board Examination Sing Thanabagi Ayaba Pikre. Manipur gi Lakpa Mahairoi Singh gi Damak Sakaurai Daida Leiba Tuiso Walrar High School amadi Tuiso Walrar Higher Secondary School Center Singh da Parikya Thabagi Ayaba Pikre. Hozik Malim Gyoiba Atopa Pau Singh da Muklak Minarase. Moscow amadi Beijing gi marakta military mari hena phagalakle. Lagliba October tha sida Russia gi President Vladimir Putin China da chatkadore. India da pangthokiba G20 summit saruk yaba lakhidrabasu Russia President Vladimir Putin Ukraine lan maraksida Chin da chatpagi warepti laukre. October tha da Beijing da President Xi Jinping ga Putin ga phaminagadore. America ne de lebak ani asigi marakta defense ki chukti ama tonarabra hainasu jingnaba phongdorakle. Panbayaba amana handakta North Korea gi Supreme Leader Kim Jong-un na Russia da laklambata ngaibane. Swedes Parliament ki Lower House na hokiba September kunda Muslim nupi sing na mamay mamit kumjin bagi burqa covering gumba face covering singi matakta ban tongnanabagi final legislative khongjang gi michang da bot thadakre. Switzerland Parliament na ainasibu thugai ba miyoi sing da fine thigadabani hainasu lauthokre. Upper House na mangzong na approve tawkraba legislation asi National Council na su vote masing chamaga yangkai mathoi kunmapanda maithiba pikre. Aroibada ngasigi tentakpa maroiba pau khara. Assam da lariba higher secondary school amadi high school singi oza makok natraga principal singi hangliba pham pumba yamna thunamak mensilagani asumna pham hangliba school singi list bikalaknaba education department na school singda khanghalakre.
Assamda Mukhya Mantri Atma Nirvarsil Assam scheme gi makhada naha lak anida lupa lak ani gi sel gi mateng piragani naharol sing masagi makhong da maromdom lepchaba ngamnabagi damak scheme asi launch togani haina CM na phongdoki scheme asi gi registration chaliba tha sigi kulumdoi natraga kunmari dagi hauragani so hairi Senior Assam Congress Luchingba Devabrata Saikiana Sib Sagar gi Nazirada Himanta Biswa Sarma gi matakta case ama pankre Himantana Sodia Gandhi gi yumai thagani haina haikiba wangang adugi mayokta case asi pankibane NIT Silchar gi din BK Roy khrani gi oina mahaki phamdagi lokthokre Institute asi gi Arunachal dagi lakpa third year mahiroi ama pressure piman badagi suicide tokiba case kamari linana oza asi gi matakta yamna khanna mahiroi singna protest torak padagi खरनिगी ओइना ओजासी फमदगी लोकथोखिबने मथग असम की जोरहाट डिस्ट्रिक्ट डेंगी की केस वांखलकपगा लोइना डिस्ट्रिक्ट असिदा डेंगी नाबगी मसिंग कुमसी केस मरफु हेना फंखरे तोलो पिबिदबदगी ओजासिंगना बराक तंपाकी सिलचर लेबा सिलचर कॉलेजेस हाई स्कूल की एग्जामिनेशन सिंग कैंसिल तौखरे ngarang medicine namasung chanabagi polam sing yauna nomagi tangai fadana changba polam sing leiba ngamnanabagi damag Imphal East District ta yuki pung manga dagi midang pung mapan fawba curfew kom thoklamba du micham miyam punsilakpa yabagi akiba leirakpadagi khudaktagi kakhatkibaga loinana ngarang nungthil pung manga dagi curfew thamduna micham miyam yumdagi mapan thokpada lengakna athingba thamkhre ngarang thil pungmari rom tabada Imphal West Police Station gi OC ingocha gi herangoi thong khaibung oinam laikai de leiba yum mai thana na ba honaram le motorcycle da lakiba mamai mamet khumba mioi anina petrol bomb langsinduna attack chatharak khibani attack aduda yum gi thongnau khaya maina chakhi adubu ka hena amanga tadi thokhaudre haire Jochanpur DC na singhata leiba mayumakai leitraba mioi singdang rang relief ki polam singen thokre DCS na singhat ki lambi de leiba medical residential schools Model Residential School Singdasu Changduna Hak Thengnana Yengsilamki Manipurda Lengakna Thingba Thamliba Net ki Chochanpurda Airtel Network Pirambagi Damak Manipur Lengakna Airtel Company da so cost notice piraduna aiba cherol oina pakhum piraknaba haikre Chaliba chahi asigi January thadagi September tha fawbagi manungda Manipurda dengi nabagi masing chonga ga marphutaruk sukre Imphal West District khakta da mioi chahumga marphumathoi dengi na nakhe Meghalaya da terrorist group sing regrouping tobi ayaba piroi haina state asigi deputy CM Prieston na phongdokre Meghalaya gi CM Conrad Sangmanasu anuba militant group UPFKL gi matangda nungnangba phongdorakle Manipur ki Chief Secretary Oiramba Suresh Babu Arunachal Pradesh ki Amatangaraba Central University Rajiv Gandhi University ki Chancellor Oina hapre Indian medical students sing US Canada amadi Australia da practice tawba yaragani Nongthakta paiduna leiringai Indigo ki passenger amana emergency exit door hangdoknaba hotnabagi angakpa thokdok ama thokre phaminariba passenger sing khudakta changsilaktuna mahakpu thingki loinana flight staff sing laktuna passenger sibu control tawki flight asi Hyderabad Guwahati Agartala paiba flight ni Agrada laiba Oberoi Amar Vilas Kobo Hotel asina malim gi khwaidigi faba best hotel yankai gi list chanduna nipumanga suba list yaurokre Englishing ni kulhumdo yoina best hotels list ama ngarang thorakhibani India gi oina de Englishing ni kulhumdo yoina Oberoi Amar Vilas na khwaidigi faba hotel haibadu oide Lok Sabha da hanakta pass tawkraba Women's Reservation Bill ngarang Rajya Sabha da su pass tawkre Myanmar ki National Unity Consultative Council ki member amana Myanmar military kuna India ki awang nong poklam damda narcotics amade arms trafficking chathare phongdorakli Pakistan ki general election mathang chahi English ngani kunmari gi January thagi aroiba chayol da pangthoklagani haina lebagasi gi election commission na laukthokre Pakistan ki hanagi Prime Minister Imran Khan ki mathakta anoba criminal case amasu ngarang pankre amadi India amasong Canada gi mari hena sokchi laglingai asigi marakta India na makata na anoba notice ama thoktriba fawbudi Canadian singda visa piba thingkre Canada na su India gi travel warning reject tawkre ngasi gi ne Arambai news Guwahati da Maithelon gi pau sandok chaba matang solution zawaga loina na tabiriba singbo amkaso hanna kurumjari